Jiribam District Police na Yamlaba brown sugar ka Konana Meeoi Ahum Phare brown sugar sing adu kilogram lising amaga humdra humdoini lupa machugi Maruti Alto registration number MN01 AG0671 da haptuna purakpani hairi police ki pauna hai SP Jiribam KSS Ravi Kumar IPS ki lamjing makhada additional SP operation AK Sadananda MPS na lamjing duna ASI Krishna Sarmana lenga ki Warun drugs 2.0 ki saruk ama oina lambi asat og sing check tawki ngase ayuk pung 10 rom taba matamda Imphal lom dagi Jiribam tamna hairiba Maruti Alto asi lakpada lengang pokpida khamduna check tawbada Yamlaba drug sing asi yauramba thengnikhibani Maruti car adu kangpokpi district ki Thonglangi manung chanba Chongking khul dagi Seven Raja apokpagi ming Thoraringam 7 Raja Koba Masagi Chahi Kuntra Suraba Meeoi amana thaurakpani aduga atopa Meeoi ani aduna gari driver asigi manau nupa 7 Raja athai Chiru Koba Masagi Sahi Kulumdoi Suraba amaga Assam ki Kasar district ki Udarban dagi Devasis Paul Chahi Kulumdoi apokpa ming Surjit Paul Koba Meeoi asini makhoi ahumag NDPS eki makhada Jiribam police station na case ama register tawkhre hairi